ꯑꯗꯨꯅ ꯑꯩꯁꯨ ꯍꯨꯏꯗ꯭ꯔꯣ ꯃꯈꯥꯏ ꯑꯣꯏꯅ ꯂꯦꯡꯖꯔꯛꯄꯅꯤꯀꯣ ꯃꯌꯥꯝ ꯁꯥꯕ ꯌꯥꯗꯦ ꯍꯥꯏꯇꯥꯔꯦꯅ ꯑꯗꯨꯅ ꯄꯩꯁꯥ ꯄꯥꯏꯕ ꯃꯣꯕꯥꯏꯜ ꯁꯦꯝꯕ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯑꯩꯁꯨ ꯈꯤꯇꯪ ꯐꯥꯎꯖꯔꯛꯀꯦ ꯍꯨꯏꯗ꯭ꯔꯣ ꯃꯈꯥꯏ ꯊꯦꯡꯛ ꯌꯨ ꯒꯣꯗ ꯑꯗꯨꯒꯨꯝꯕ ꯄꯨꯔꯥ ꯑꯣꯟꯊꯣꯛꯈ꯭ꯔꯒ ꯑꯩꯒꯤ ꯍꯧꯖꯤꯛꯀꯥꯟꯗꯤ 2019 ꯑꯣꯏ ꯂꯩꯔꯝꯃꯦꯅꯦ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯩꯅ ꯍꯨꯏꯗ꯭ꯔꯣ ꯃꯈꯥꯏ ꯍꯥꯏꯈꯤꯕꯗꯨꯅ 2018 ꯑꯣꯏ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯃꯤꯡ ꯑꯃ ꯑꯣꯟꯊꯣꯛꯆꯔꯤ ꯑꯩꯒꯤ ꯃꯤꯡ 2019 ꯑꯉꯥꯡ ꯑꯍꯜ ꯂꯃꯟ ꯑꯉꯥꯡ ꯅꯨꯄꯤ ꯄꯨꯝꯅꯃꯛꯅ ꯁꯟ ꯅꯨꯡ ꯍꯨꯏ ꯅꯨꯡ ꯄꯨꯝꯅꯃꯛꯅ ꯈꯪꯍꯧꯅꯕꯒꯤꯗꯃꯛ ꯑꯩꯒꯤ ꯃꯤꯡ ꯖꯦꯝꯁ ꯕꯣꯟ ꯑꯗꯨꯅ ꯃꯌꯥꯝꯅ ꯃꯊꯪ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯏꯁꯇꯦꯖꯇ ꯑꯩꯒꯤ ꯅꯨꯡꯁꯤꯅꯕ ꯑꯗꯨꯅ ꯏꯁꯩꯁꯦ ꯔꯦꯃꯤꯛꯁ ꯑꯣꯏꯅ ꯇꯧꯖꯕꯅꯤ ꯃꯌꯥꯝ ꯁꯣꯏꯒꯅꯤ ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯌꯨ ꯑꯗꯨꯅ ꯃꯤꯅꯤꯠ ꯆꯞ ꯆꯥꯅ ꯁꯛꯆꯕ ꯏꯁꯩꯅꯤ ꯔꯦꯃꯤꯛꯁꯇ ꯌꯥꯝꯅ ꯈꯔ ꯅꯩꯈꯥꯏꯔꯦ ꯑꯁ ꯊꯝꯖꯤꯒ ꯂꯥꯏꯒꯤ ꯃꯥꯡꯗꯨꯅ ꯑꯁ ꯃꯌꯥꯝ ꯊꯝꯖꯤꯒ ꯂꯥꯏꯒꯤ ꯃꯥꯡꯗꯨꯅ ngasi기 akhoi na laujari ma yaya se em group na sukai kaina dan hai tare ngasi nung sinari sang sidiki hena sang ji hen kat na hai tare amuk ke hena mai pak na mai damukta ngasi ki tinbir ba halaman oza lai grom ka khapir mangna thola wani yaya laumina si em group ki damakta ni blog hoina yaya ho yaya ho ya sa sing again mayam na kubak phubi ringai singer sing su phaligen hau jagani artist kunimang na kubak hau na mukhoraga magul thagati budo artist kunimaki mangonda leiriba talent kunimang muthok poloi na ngammi haidana mayam da haijini nahano na tinjona yaksa matama kawal suman inik na sabun simani sahode now something covers you. Think about it, some hold on. See what is a hold. So that's what I'm to my soul.
ꯅꯨꯄꯤ